अहानबदा मरुइबा पाव मोइना गवर्नमेंट मणिपुर ऑफिस ऑफ द डिस्ट्रिक्ट मजिस्ट्रेट कमजोन की थोलक्पा ऑर्डर गतंग मैम मरुइबा गतंग ngasi एप्रिल की तांग कुनगोम ने थोलक्पा मैम थमजरी अहानबदा हारिबा ऑर्डर असिदा डिस्ट्रिक्ट मजिस्ट्रेट कमजोन की रंगनमई रंग पेटर आईएएस ना खुयेक पीदन थोकपा ऑर्डर मनी सुप्रिंटेंडेंट ऑफ पुलिस कमजोन रिपोर्ट तौरपगी मतुंगिना गंपाल अमसुम हायांग हामलेट ऑफ गंपाल कमजोन डिस्ट्रिक्ट की मनुंग चनबा सामफुंग सब डिवीजन द लेबा ngasi April ki tang kungo humdo English singani ka kunga mga sauna nga sa iyo ki pung mapan muk taba matam na sakhang daba miscreant sing na hariba Gampal amasum Haiyang gi masida leiba village ki Yumsing paktak na may tharam lahiri masino maram oiraga rang na may rang Peter district magistrate kamjong na hariba under subsection 1 of section 163 BNS is 2023 gi power exercising tawraduna miyoyama tamha ki residents singdagi thokpada athingba thambaga loinana makoina makhada piriba schedule area sida makhatana hairiba law and order akaiba thoktana bigi damakta nungthingi pung ani dagi hairiba tangkun gomri thamari ing singani ga kun manga dagi makhatana satharagani haina phungdona makoina makhada piriba schedule jaga singsina Gampal amasum Haiyang gi maki village jurisdiction konba jaga sing punamakta hairiba athingba si thamjingkhre loina atopa pawmadana hairiba jaga Gampal amasum Haiyang hairiba kamjong district ki manung sana liba jaga si Kuki sing namna khundaba jaga ni swairi amaromdana Tamil Nadu da samu ki attack nupi ama sirairi Tamil Nadu gi Nilgiri district samu ki attack ta sahi Yangkai pan surabi nupi ama sikre haina police na phongdokri laikhidrabi nupi dugi maming ke sarasu ka we haina police officer amana phongdokri officer dugi matu ina sarasu ngarang numidang wairam Nigiri district ki Masinagudi area da leiba Bokapuram road sakani panba gari ama tongduna lakpada samu amana attack tawrakhibane ri mangna haki attack adura sarasu arwa phimna sokpadagi ahanba local primary health center amada pukholaba matung Udaram daram government hospital makhatana pukhiari amaromdana Delhi amadi Manipur police ta Priya Lakshmi misigi langalangjan puthona takshilagani committee April taraga mapana Bishnupur district ki ngaikong sipai maning lekai digi khangemam Priya Lakshmi Devi singninga oiba mongdu sina phangkhiba dugi sapsaba langalangjan puthona ba Delhi amadi Manipur laingaw ta takshilagani haina Inter-Village Development Committee ki Secretary L. Ranjit Singhana phongdokri hairiba wafam singa singai khong sipai da committee asigi president T.S. Joy Kumar amadi ngauksau pokpi ngai khong sipai taubul khoijuman amadi nasaudagi committee asigi member sing yauna pangtokpa pawgi mipam amada Ranjit Singhana phongdokhibani Ranjina makhatana hai Inter-Village Development Committee asigi kumja English singa maga samapan ga yankhai ni pan sengbatkhibani matam sangna Difang tawruraba tungda nauna amuk form tawraga Inter-Village ta leiriba khungang singi sakha thawrang awa ana tarakpa matamda mayuk yaduna lakne bo phumyong phungdokhi atopa pawmana Justice Committee na Anglo Manipur War Imaleba ki damak thawai kai khrabasing maphamda ikai khumna botkhri MLA sing na maranai goiba wakhal thabak tawbodi Imaleba kangkhong Sire Jaisantra konthogjam Justice Committee na paring naina sathrakpa 1891 gi Anglo Manipur War akan balanpham oikiba Silsar khalamdagi sanglakwa British lan misinga Kanglaipak Manipur nongsuk lanpham oina khangnariba leimatak leimaton lamangdong gi mafam sing da Imaleba ki damak majati gi damak akan balan soknakiba lanpham aduda lusingba athaubai paipu sing sanakhia kalasna sagol hanjaba sananganba larungpurel major laitam mukta mongjamba Poila bira madi masak khangaudrabasing mafamda awang bathaki ikai khumna utpa madi hailai katpigi tharam pangtokre Justice Committee ki Chairman Jaisantra konthaujam na ngasi gi thoram aduga mari leinana phongdokhibadi India na sin ko ki narco terrorist ngasi hui angau ba kampak oire haina khanglabasu kyam kuina thadoktuna Manipur gi mission prajada sigan ga dori haina Manipur miyam na India lengar tangli ngasi di sin ko ki narco terrorist na Central Force to onsin dunu khut thaduna miyoy kya hatkre Central office kya mai thakhre state ki office kya manga takankhre punama asigi matakta miyoy kya hatkre yung kya mai thakhre masigi matakta India gi phiral phaw singduna khongna nation duna usitaba utkiba singasi Central government yengdum leibasi tin yothaduna khandaba matam yori
लेबा अमा सखुतपद अचौब दायित्व लौरिबा मियामगी मिहुत ओइरिबा एमएलए सिंगना मियामगा तानरगा थबक थोरम तौगदबनि मरानागी वखलुन थबक थोरम तौबदगी ngasiदी इमा लेबा asi kangkhung sairi magna makhatana hai yumlo nariba nagaland amadi mezoram loidana kuki MLA singna ngasisu miyamgi apamgi meyok thawak tawri masi aikhoigi MLA singna mikap thok matam oiri ngasisu aikhoigi miyamgi mihut MLA sing laina aikhoigi lainga ama thamba ngamdri center gi lainga na salaiba namnam ama oiribasi athubada MLA singna wokhal sungshinaraga athuba matamda miyamgi lainga am sembi waiki magna makhatana hai लाना मरम ओरगा रिलीफ कैम्पसिंग द लैरिबा ngasiदी वाबना खमथिंगली मखोइगी नम खनबिरगा सेंट्रल गवर्नमेंट अथुबदा रीसेटलमेंट तौना बहोनाबियु हाउजिक संग याद्रिबा मफम सिंग युम कै साबिदुना रीसेटलमेंट तहोनबिगी पॉलिसी पेखतबियु लोइदना रिलीफ कैम्पसिंग द लैरिबा सिंग asiदी सुफम नोमफम खंगदना कंगाउना दुनु लैरिबा सिंग asi सेंट्रल गवर्नमेंट की पॉलिसी पुथोक्तुना सानबा थबक पिबिदुना पैसा थोकनाबा मथौ तहनबा ताइ लोइदना मखोइबु लंबी सुरोक्ता पैसा निरगी हिंगनबा सि इपाइ पहक्तगी सनरक्ति मखोइनसु तौनिंगदुना तौबनथि हिंगनबगी लंबी थिरकपदा तौदबा यादबगी तौरकपनि मखोइगिदाम स्पेशल पॉलिसी तौबियु लोइदना MLA सिंगसु सही अमदा फंगलिबा लोकल एरिया डेवलपमेंट फंड की सही अमगी मनुंग था अमत नत्रगना सयोल अमत ओइरबसु लाना मरम ओइरगा रिलीफ कैम्प्स द लैरिबिसिंग येंगलगा सेनफम खरदंग ओइरबसु पिबिरगदि अवाबा खरा मखैदि कोपंगमगनि हाइखेनसु पाउसदा मखाताना फोंदोरकली अमरमदना मसक खंगदब ईमेल अमदगी गुवाहाटी हाई कोर्ट बॉम्ब पोखायनगनि किहलखरि असम की गुवाहाटी हाई कोर्ट बॉम्ब पोखायनगन है मसक खंगदब ईमेल अमगी खुथांगदा किहलखरि न्यूज रिपोर्ट सिंगी मतुकिन मसक ममिंग खंगदबा अकाउंट अमदगी ngarang ayuk tharak email amada akiba sipirakibane hari mail adugi matungina court complex manungda pokhaibe thaudo ama thokalagani haina phongdorakhi maduna maram oiduna court ki officials singda mi paiba pohon kibaga loinana local authority na khongjel thuna ngak senbegi thabak lokhotuna kupni gingsinbegi thabak paikhat ki hari amaromna guwahati police amas special branch SB gi mekedi gi court complex sangsinduna ngak senbegi lokholiba thabak sing adu yengsinki amaromda cyber crime expert singsu mekup na home single lehen kibaga loinana akiba pirakliba mail adugi khungul liba hokri hari bom pokhaihangani haibi akiba piraklaba su court ki thabak thoram singdi akaiba yauduna adu maksa takhini hari adu moina ma hauzu phawi goina di bom pokhaihangani haibi akiba pirakliba mail adugi sapsaba ma khangdok pangamdana laidi haina news report singa sina makhatarakli अमरोमदना बॉर्डर टाउन मोरे अमदी कायरा वांखेम सिंखोंग ऑपरेशन सथबद खुलाई किया मरुम फकत पंगमली सिक्योरिटी फोर्स की कंगबु नंगारंग टेक्नोपाल डिस्ट्रिक्ट की मोरे पुलिस स्टेशन की मनुंग सनबा यंगौ बुंग अमदी टी वुंगमोन विलेज की कोइबा मफम सिंग सथकिबा सर्च ऑपरेशन द खुलाई पाइबि सिंगना लोसिंदुना थमलंबा आईडी कुनगनी थोय नोंमै अमदी अतै खुलाई किया फकत पंगमले हरि पुलिस की पाउस नाइ फगलब खुलाई सिंग अदुदी जामग यंखै की निथोय MM की आईडी मेंटल अमरी 76 mm की IED प्लास्टिक तरागनिपात मोटोरोला तरे मोटोरोला बैटरी मंगा AK47 FCC तरा BP जैकेट अनि कॉम्बैट ड्रेस अमा खुंगु पियर अमा फगत कियारी अमरोमदा इम्फाल ईस्ट डिस्ट्रिक्ट की इरिल मुंग PS न कोनबा कायरा वांखेम TB हॉस्पिटल मना की सिंखोंग की सरुकसिंगदा सदकिबा सर्च ऑपरेशन दा SSR राइफल अमा मैगजीन अमा 12 बोर सिंगल बैरल गन अमा स्नाइपर राइफल अमा telescope ama 9mm pistol ani magazine ani .22 pistol ama magazine ama 7.62 live ammunition manga .22 live ammunition manga 9mm ammunition ani 12 bore cartridge mari radio wireless set ama BP plate mari helmet ama military shoe pair manga fort carry makha sathara poina kanglaipa ki maira gi editorial myam na thamjari tha manga taruk tolop pibidana IMC ki employee sing kari gi laknari bano मणिपुर की कोनुंग ओइरिबि इम्फाल शहर अमसुम अकोइबा मफमसिंग तरु तनाना थमनबो होनाबद असुबु थौदांग लौरिबासि इम्फाल म्युनिसिपल कॉर्पोरेशन IMC की एम्प्लॉयीसिंग अदोबु एम्प्लॉयी सनीरोम हेनबासि की था मंगा की तोलो पिबिदना ngasi फावब थंबिरिबस यामना लान थौनि मसि सिनमिसिंग की हकमतपनि इम्फाल शहर लुनाना थमनबो होनाबद IMC की सिनमिसिंग लौरिबि थौदांग से खामिगदबनि लोइनना माखोगी था थागी खुसुमन मतम साना पिबिगदबनि सेनमिसिंग असिगिसु मयु मैकै लिंगदुना मसा मसु लैरिबनि थागी फंगलक्लिबा सेनफम खरा अदुना मयु मैकै पुरिबनि हाइबसि खंफम थुइ
asumna sinmisingi hak matpagi thabak sathariba yamna lanma thawngni amaromda IMC gi sinmisingi manungda ayuk nungthil naidana sitsingbagi thabak tawriba sinmisingna wathau pangthokpa matamda setliba dress asi matamga sunadaba tuki matik hygienic oidaba haibadu hori maduna sinmisingna imphal manung amadi akoibada matamgi oina amot akai sing sitsingbagi thabakta makhoi gi haksang soktanaba matamga sunaba hygienic oiba dress sing issue tawbusungani asumna sinmisingi phangpham tokpa hak sing asi phangandana thamba haibasina sinmisingi pukning wakal soan thanabagi asoba maram ama oiduna imphal manung amadi akoiba mafam sing sitsengbagi thabakta asoba akaiba mahaibadu oirakadoribani haibasi mari leinaba lengaki authority singna khangpham thui amaromda hauji sara masum akoibagi mafam sing lu nana thamnaba honabada phatta haudi sing hondonaba madi tasin khomjinabada sejinariba machine sing asi matamga sunadaba haibadu oiri haujiki oina IMC da phibam phatraba JCB ahum kak sejinari masina imphal manung amadi akoiba mafam singdagi amot akai khomjinba madi pudok pasin tawbudusu yamna sauna ahoba lairi maduna mari lenaba machine sing asi matamga sunana madi masing hengat handuna mapung fana thabak pangtokhanana bohana basungani IMC gi oina sit sengbada sejinariba machine panba gari sing amadi atay machine sing gi oina tha amad yamdrabda lupa lakh tara ga nipan gi senpam thaw gi oina starting tawri hairiba senpam asi IMC na puthokpa ngamdabadagi awaba masu chawna mayunaduna lairi khudam oina hairabada IMC da income lakh lambi sing mahut department na paisin ba yakhibadagi income lakh tabadagi mari lenaba tangai fadana pangthokadaba yadaba thabak sing sijinadaba yadraba sel leitabadagi awaba sumayunaduna lairi oiriba phiba masina IMC da awat pigi awat pangaktana pik thana leibadagi imphal sar luna na thamnabagi thawasi pangthokpa ngamdaba haibadu oiri maram aduna IMC na mapung phana masagi mathau pangthokpa ngamnaba lengaki makedigi makoigi phangpham thokpa hak adu mapung phana phanganana pathabak paikhatpam thui loinana IMC gi employees ani rom henbagi tha manga hena tolop pibidana laknariba asisu athuba matamda pithokpiduna masagi mathauda pukning changna pangthoknaba hotnaba sumgani heba kanglai pakki mairagi editorial mem thamjari